Hi guys, aigi nuksiraba viewers singbu aina khuramjare. Ngasi gi wari ase nuksiraba angang macha ama khakki wari ni ba. Angang macha ama khangna mahaki makhut ani sida apple ani khak pairaga chaga dagi honarami. Matang asida mahaki nuksiraba mapa sida laaga angang aduda ichadi nuksibani se baba da su apple ama khatang pijau baba apple ama khatang chajage haibani bako. Mapa sina masi wahai se hek hairapaga angang aduna mahaki makhut pairaga apple ama khak se pairaga chiklaga chaba hobani bako. Angang adugi mataudu da mapa se yam sauninge bako. Aduga angang aduna amuka su mahaki makhut ama da pairaga apple ado adu mu pairaga chiklaga chaba hobani bako. Angang adugi matau ado ubada mapa se yamna sauninge yamna hainadre bako. Masada harauram da nungairam mayam ado loina mangkhre ma se yamna sauninge bako. Mana masi khallingai da angang aduna nuksina mapa adugi manakta chenhalaga baba masi apple se chau masi apple se yamna thumni aina charaga yengabani yamna thumni baba na masi apple se charadi yamna hawgani yamna so hainagani yamna thumni baba masi apple se chau haibani bako. Masi hek wahai se harakpaga mapa aduna sauningamba kya ado loina kauthoga magi maithongda nuksibagi haibadi nokningbo oi kaibo haraubo ama phawbani bako. Masida akhoi tamjaningai haibabu akhoi mioiba singje kanagumba amana wahai ama haibada wahai ado fazana munna tadingai da fazana loiba phawa tadingai da akhoi just tawna khanjin bana hali bako akhoi khanjin basina han basina akhoi gi khongthang da akhoi gi firep ta yamna soihalliba akhoi mioiba gi mit asida soiba leiraga diko anaba leiraga di doctor laing ga phaiba adubu nangi mityeng gi di mityeng na soi ga diko madugi laing ningai kari su leiteba akhoi matam bunga bada kaw no bako akhoi na ka gi ba siri ka ki ba stair se ado stair do makha kumdharak pagin siu haiba wahai se kaidongai da kaw roi da bani bako akhoi gi lai ta mina kari gum thabak ama tawbada akhoi gi mityeng da di yamna lana phatna tawbagum ui adubu kanada khingi manung da ma aphaga thabak tawram basu matawa sumna akhoi hana judge tawroi da bani fajana wari kari hairiba kari no haiba se maram ma fajana khanglaba kanda ta decision se lawga da bani ba. So masiga loina na ngasi wari ase sida loisinjare karigum bai gi wari asin nungai ba thoba di musibina like subscribe masung share tobiramu matam pomada gi channel da masigum wari kya u khangani. Thank you so much. Bye.